exam maya oirakpagi aroiba class oina tawgadaba numitudani sananuna college chatnaba yumdagi thoklaklaga auto da tongduna chatkibaga Henry su sananu bu ngairagi matagum khongnang khongdo laktuna khamnari ngasidi aroiba class tawni haibaduda sananu su chanulembi ga hainaduna kharangana yumdagi thokpani adubo Henry di khangdabana sananu bu ngairi Bobby su college chatlagi haidana thoklakpaga Henry na khongnang khongdo leptuna ngairaga lerambaduda masu gari khamnai legai sida ikai khangdaba nupini habidaba nupa nangna nupi lumba lai sibi kai tro nangna sida toile lakpase ekhoi sumit yam nai ni Henry thawai sa sadana kaino soida mit yingpham gumta leitraso rims phawdang chatlaga adum yengto ticket mamaldi nupa tara khakto orangoni da Bobby gari stand hai tharaga Henry ki manakta sangsinduna nangi si music jiro nang engona khataba su am hausiga yino mi le kai silaga nangna phausa ya bro ha pangmukti mukna roisida boxing sanai kaina aina ki bidong nate nama nama ohum sangsilaga noi mari gi thantaga punan tu phau namai namit pomli duni maduna ne akan masaraga wazaw ngang kanu taningti nate nangna aina tawbu khuding atuk yam yengslido kaidorage nangi se sananu se yam pamjabai nusibai waro maduma namangda phau khalluranu suoi oi thoklaroi dabani lekai nupi lumaga yam lemba sagadabagi saru yam lemna atopa makoi ko nupi mamang hero sabu nangai gadi kai mana yarani nang nengonda atuk yamna phongna singnari do ningam dab lakani aine game tawdana tumina sum leibasida aise game khangdaba game uda wankini nangna sananu da moi them tawduna koinne khalido suoi riko ani du mafam duda phana kuina mari yetnai Henry su mi hi lei kai ni khan baza natti han dagi Bobby da khara sauning baga khanarasu phunarasu ready de leireba gum wa do ngangli Bobby na nangai ngon singnarakano ai ngon singna bai base nangi mangjabani ai se mi ni singna ba yada mi ne habase khar khangba phai nangumba chokhat mi leibe ni ai ni se toina laise nang kai do ga habano nare leiradi sananu tu nushi ayuni kai gumba ma ne yaraklaba ma na nang bu nushi hairaklaba ai khudakta mafam si lakku toke Bobby sauning na Henry bu phuragi matagum sangsilei adubu makhoi leikai ga oire mi satnaba unaba yawbududa sauning pumba khangjinduna tumin lepni tanjadu da Henry gi phol lakpadagi pocket tagi phol lokthokla ga paikhatlei Hello Victor na kaino sananu ga sanuli bigadi class yawnab sangkre aduga nangna hojipok laktrisina kaidorage lawsan lage aina somda mangai phare maladi ai lage hairaga call kakre Henry gari start tawraga Bobby da yengduna leikai gi mamanaba moina atum isam lay nangna khali wakhal dudi na punsi da so ai thokloi nangna khali wakhal mayam do ai su loina khangi sananu bu ngak sin do thambai base ai gi thongni sananu di ai khaktagi nangna fana khuthingjilakla so oiraroi haiba nasana khangso adugi saru nanga wakhal sanaga dabi nupi ma thiru mata manghandabi hairaga gari do thauraga sakre Bobby sauning na lawhawi nang nengona singnaraklabadina aina kaidaro kabado namit thitni yego Bobby ngaktang duda sauning ba hinmandana pocket agi phone lokthokduna kanagumba mada call tawkre somde Henry su college room da gari do thau na lakpana pocket yari phone do ring kinglei ahumlak mairak sum hanjin kinglakpaduda Henry su aruba call oiramlani khanna gari thongna paikhatni hello unknown number dagi nupa amana somna Henry harise au mani kai leire exam mayaga oibane college ka fazana ka dabaga yardi notes khar thabiro notes ki oiradi horen pau phungnasi ai lambi leiri gari thauri Henry su gari thongna call paibdu nungaite haidana site amada thaisin gi haiduna hek theksilakpaga karomdagi no gari asauba mana thomjilei Henry su phone do makhuta pairaga leibanina mamai leithok leisin gari ngakthok ngaksin tawbada pharak tarakpadagi masado gari su yawna puna longni asumna Henry ni accident thokla matung hospital da pukhatuna paw mari phongnarakpadagi Victor ga Dhanaras ka su yawrei numitudagi hauna Henry gi phone sumangkre masado ngamdabana sanano gi manakta unaba lakpa ngamkhidabani
ꯑꯗꯨꯕꯨ ꯑꯦꯛꯖꯥꯝꯗꯨꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯂꯥꯛꯇꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯚꯤꯛꯇꯔꯅ ꯍꯦꯅꯔꯤ, ꯅꯪ ꯅꯈꯣꯡꯁꯤ ꯐꯖꯅ ꯆꯠꯄ ꯉꯝꯂꯕꯅꯤꯅ ꯁꯅꯥꯅꯨꯒ ꯄꯥꯎ ꯑꯃꯇꯪ ꯐꯥꯎꯅꯕꯗꯤ ꯌꯥꯏꯗꯅ꯫ ꯍꯦꯅꯔꯤ ꯃꯈꯣꯡꯗꯣ ꯐꯃꯨꯡꯗꯨꯗ ꯐꯖꯅ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯒ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯍꯩꯅꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯈꯪꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯥꯊꯤ ꯍꯩꯕ ꯑꯩ ꯈꯪꯉꯤ꯫ ꯃꯥꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯦ, ꯃꯉꯣꯟꯗ ꯌꯦꯠꯇ꯭ꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯅ ꯋꯥꯍꯩ ꯁꯪꯅ ꯂꯩꯔꯝꯒꯅꯤ꯫ ꯙꯅꯔꯥꯖꯅ ꯅꯪꯅ ꯈꯟꯕ ꯉꯥꯛꯇꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ? ꯍꯤꯔꯣ ꯁꯥꯗꯅ ꯃꯤꯒꯤ ꯂꯩꯀꯥꯏꯗꯨꯗ ꯇꯝꯂꯥꯏ ꯁꯥꯕꯗꯨꯁꯨ ꯆꯠꯇ꯭ꯔꯦ, ꯀꯣꯂꯦꯖꯇ ꯃꯥꯏ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯕꯗꯨꯁꯨ ꯏꯟꯅꯗ꯭ꯔꯦ꯫ ꯚꯤꯛꯇꯔꯅ ꯆꯅꯨꯂꯦꯝꯕꯤꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ, ꯁꯅꯥꯅꯨꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯃꯊꯥ ꯁꯥꯃꯟꯗꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒ ꯇꯧꯕꯒ ꯐꯣꯟꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯐꯤ ꯁꯨꯕ ꯌꯥꯎꯕꯤ ꯂꯩꯔꯝꯕꯗꯒꯤ ꯃꯔꯤ ꯄꯥꯎꯒ ꯑꯝꯇ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯅꯪꯒꯤ ꯐꯣꯟ ꯐꯪꯉꯦ ꯃꯥꯡꯈ꯭ꯔꯦꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ꯫ ꯑꯩꯒꯤ ꯐꯣꯟꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯍꯟꯕ ꯑꯃ ꯂꯩꯅꯕ ꯇꯧ ꯂꯩꯔꯦ, ꯃꯣꯏꯒ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯍꯦꯅꯔꯤꯅ ꯑꯦꯛꯖꯥꯝꯁꯨ ꯍꯌꯦꯡ ꯂꯣꯏꯔꯗꯕꯅꯤꯅ ꯈꯔ ꯐꯔꯦ, ꯀꯥ ꯑꯃꯗ ꯏꯊꯟꯇ ꯑꯣꯖꯥ ꯑꯃꯈꯛꯅ ꯁꯦꯟꯅꯔꯒ ꯑꯦꯛꯖꯥꯝ ꯊꯥꯕꯁꯦ ꯌꯥꯝ ꯋꯥꯏꯅꯦ꯫ ꯙꯅꯔꯥꯖꯅ ꯑꯦꯛꯁꯤꯗꯦꯟꯕꯨ ꯇꯝ ꯉꯝꯕ꯭ꯔꯣ? ꯕꯦꯛ ꯆꯥꯔꯁꯨ ꯃꯊꯪ ꯆꯍꯤꯗ ꯄꯦꯄꯔ ꯑꯃ ꯑꯅꯤ ꯊꯥꯕꯗꯨꯅ ꯐꯠꯇ꯭ꯔꯣ? ꯂꯣꯏꯅꯃꯛ ꯊꯥꯔꯗꯤ ꯃꯊꯥꯗꯣ ꯍꯦꯟꯅ ꯁꯥꯔꯅꯤ ꯇꯧꯕꯅꯤ꯫ ꯚꯤꯛꯇꯔꯅ ꯁꯅꯥꯅꯨꯅ ꯅꯪꯕꯨ ꯌꯥꯝ ꯍꯪꯉꯤ, ꯌꯥꯝ ꯎꯅꯅꯤꯡꯉꯤ ꯍꯥꯏ꯫ ꯃꯥꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯅꯪꯅ ꯂꯩꯔꯝꯕ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯊꯤ ꯊꯤ ꯍꯥꯏ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯍꯥꯏꯕꯗ ꯁꯅꯥꯅꯨꯗꯣ ꯅꯪꯒꯤꯗꯃꯛ ꯌꯥꯝ ꯀꯞꯄꯤ ꯍꯥꯏꯅ ꯇꯝꯂꯛꯄꯅꯤ꯫ ꯍꯞꯇꯥ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯇꯩ ꯋꯥꯔꯤ ꯃꯈꯥꯗꯤ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯅꯨꯂꯦꯝꯕꯤꯗꯣ ꯁꯅꯥꯅꯨ ꯍꯣꯏꯗ ꯂꯩ ꯃꯥꯜꯂꯦ꯫ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯅꯪ ꯀꯩꯗꯧꯔꯒꯦꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯤꯗ ꯚꯤꯛꯇꯔ ꯃꯈꯣꯏ ꯑꯅꯤ ꯁꯅꯥꯅꯨ ꯍꯣꯏꯔꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯍꯥꯟꯅꯒꯤ ꯍꯦꯅꯔꯤꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯅꯥꯅꯨꯕꯨ ꯊꯦꯡꯅꯒꯅꯤ ꯎꯅꯒꯅꯤ ꯈꯟꯅ ꯂꯥꯛꯄꯒ ꯇꯥꯟ ꯆꯥꯅꯅ ꯁꯅꯥꯅꯨꯒ ꯆꯅꯨꯂꯦꯝꯕꯤꯒꯅ ꯄꯨꯟꯅ ꯋꯥꯀꯤꯡ ꯆꯠꯂꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯍꯦꯅꯔꯤ ꯃꯈꯣꯡ ꯆꯠꯄ ꯉꯝꯂꯕꯅꯤꯅ ꯇꯞꯅ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨ ꯇꯥꯏ꯫ ꯀꯅꯥꯏ ꯃꯌꯨꯝꯅೋ ꯊꯤꯕ ꯆꯠꯂꯤ ꯍꯥꯏꯁꯤꯅ? ꯁꯅꯥꯅꯨ ꯑꯃꯗꯤ ꯆꯅꯨꯂꯦꯝꯕꯤ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯄꯗ ꯍꯦꯅꯔꯤꯅ ꯅꯣꯛꯃꯤ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯅꯣꯛꯐꯦ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯞꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯆꯟꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯕꯣ? ꯁꯅꯥꯅꯨ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯑꯩꯅ ꯋꯥꯔꯧꯕ ꯋꯥꯔꯧꯗꯕ ꯅꯪꯉꯣꯟꯗ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯆꯅꯨꯂꯦꯝꯕꯤꯗꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯥꯡꯗꯨꯗ ꯚꯤꯛꯇꯔꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯑꯅꯤꯗꯨꯁꯨ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯍꯦꯅꯔꯤ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯕꯒ ꯆꯠꯈꯤꯒꯦ ꯇꯧꯔꯤꯗꯤ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯦ ꯃꯤꯅ ꯎꯈꯤꯅꯤꯁꯤꯔꯣ? ꯁꯅꯥꯅꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯇꯅꯤꯛ ꯍꯦꯅꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯍꯦꯅꯔꯤ ꯁꯅꯥꯅꯨꯒꯤ ꯃꯤꯠꯂꯨꯗ ꯂꯩꯔꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠ ꯌꯦꯠꯅ ꯇꯞꯅ ꯇꯩꯊꯣꯔꯛꯏ꯫ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯀꯞꯄꯗꯤ ꯑꯩ ꯀꯞꯍꯟꯅꯤꯡꯗꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯋꯥꯍꯟꯕꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯅꯕꯨ ꯅꯣꯛꯀꯅꯤ, ꯅꯪꯅꯕꯨ ꯍꯔꯥꯎꯒꯅꯤ, ꯅꯪꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯄꯨꯟꯁꯤꯁꯤꯃꯒꯤ ꯂꯦꯞꯇꯕꯁꯨ ꯉꯝꯒꯅꯤ꯫ ꯁꯅꯥꯅꯨ ꯍꯦꯅꯔꯤꯗ ꯀꯣꯟꯁꯤꯜꯂꯛꯇꯨꯅ ꯄꯟꯗꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇ ꯁꯤꯟꯊꯔꯛꯇꯨꯅ ꯀꯞꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯏꯔꯛꯇꯕ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯗꯤ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯏ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩꯅ ꯋꯥ ꯈꯔ ꯍꯥꯏꯕꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯅꯪꯕꯨ ꯏꯟꯊꯣꯛꯂꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯗꯕꯅꯤ꯫ ꯁꯅꯥꯅꯨ ꯅꯍꯥꯟ ꯃꯈꯩ ꯍꯦꯅꯔꯤꯗ ꯄꯦꯟꯗꯅ ꯋꯥꯔꯧꯅ ꯂꯩꯔꯝꯕ ꯀꯌꯥꯗꯨ ꯀꯞꯅ ꯃꯄꯥꯎꯀꯌꯥ ꯑꯃ ꯇꯝꯖꯩ꯫ ꯍꯦꯅꯔꯤꯁꯨ ꯉꯁꯤꯗꯤ ꯁꯅꯥꯅꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯈꯪꯂꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯤ꯫ ꯉꯥꯛ ꯀꯞꯂꯨꯔꯕ ꯃꯇꯨꯡ ꯁꯅꯥꯅꯨ ꯍꯦꯅꯔꯤꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯤꯗꯨ ꯐꯖꯅ ꯇꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯍꯦꯅꯔꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯗꯨꯅ ꯑꯩ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯐꯝꯁꯦ ꯏꯆꯤꯛ ꯆꯤꯛꯑꯝꯃꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯂꯥꯛꯂꯅꯤ ꯈꯪꯕꯅꯔ ꯅꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯐꯥꯎ ꯊꯣꯛꯂꯛꯇꯦꯅꯦ꯫ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤ ꯄꯥꯛ ꯆꯠꯅꯗ꯭ꯔꯦ꯫ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯩ ꯅꯤꯡꯁꯤꯡ ꯀꯞꯄꯦ ꯍꯥꯏꯔꯤꯁꯤꯅ?
ꯏ ꯃꯆꯥꯗꯤ ꯌꯥꯝ ꯐꯥꯎꯈ꯭ꯔꯕ ꯑꯣꯏꯔꯦ ꯋꯥ ꯑꯃꯇ ꯐꯥꯎꯕ ꯍꯥꯏꯔꯛꯇꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤ ꯉꯝꯃꯤꯅꯦ ꯅꯪꯅ ꯂꯥꯛꯑꯅꯨ ꯌꯦꯜꯂꯛꯑꯅꯨꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯂꯥꯛꯇꯕꯅꯤ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯑꯅꯧ ꯀꯜꯂꯤ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯅ ꯁꯥꯎꯕꯗꯨꯗ ꯂꯥꯛꯇꯕꯅꯤ ꯑꯗꯨꯏ ꯋꯥꯍꯩꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇꯕ ꯇꯧꯒꯅꯨ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯍꯜꯂꯛꯇꯦ ꯀꯣꯂꯦꯖꯇꯁꯨ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯎꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯁꯤꯗꯤ ꯅꯪꯕꯨ ꯋꯥꯍꯜꯂꯔꯣꯏ ꯅꯪꯕꯨ ꯀꯞꯍꯜꯂꯔꯣꯏ ꯍꯥꯟꯅꯒꯨꯝ ꯃꯣꯃꯣꯅꯣꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯟꯗꯣꯏꯅꯤ ꯁꯤꯗꯩꯗꯤ ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯗꯕꯅꯤ ꯀꯣꯂꯦꯖꯁꯨ ꯍꯦꯛ ꯀꯥꯕ ꯍꯧꯕꯒ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛ ꯌꯦꯠꯂꯗꯧꯅꯤ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯕꯅꯤ ꯍꯦꯅꯔꯤꯒꯤ ꯃꯔꯥꯏꯕꯛꯇ ꯑꯣꯏ ꯊꯪꯕ ꯅꯥꯀꯜꯗꯨꯗ ꯐꯣꯠꯈꯤꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯅꯥꯒ ꯑꯃꯨꯛ ꯐꯨꯅꯔꯨꯔꯦ ꯂꯥꯏꯕꯛꯇ ꯐꯣꯠꯂꯤꯗꯨꯅ ꯍꯦꯅꯔꯤ ꯃꯥꯒꯤ ꯐꯣꯠꯂꯤꯕ ꯃꯄꯥꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯏ ꯅꯪ ꯅꯤꯡꯁꯤꯡꯃꯟꯗꯅ ꯇꯨꯁꯤꯟꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯤ ꯐꯨꯅꯕ ꯃꯤ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯔꯝꯗꯩꯅꯦꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯕ ꯔꯤꯖꯟꯁꯦ ꯏꯔꯩ ꯂꯩꯇꯕ ꯅꯪꯒꯤꯅꯦ ꯍꯥꯏꯔꯗꯤ ꯈꯔ ꯄꯛꯆꯩꯗꯅ ꯑꯗꯨꯏꯅꯤ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯂꯐꯥꯎ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯣꯝꯗ ꯆꯥꯅꯨꯂꯦꯝꯕꯤꯒ ꯕꯤꯛꯇꯔꯒꯁꯨ ꯋꯥꯔꯤ ꯇꯧꯔꯤ ꯐꯣꯟꯒꯝꯇ ꯄꯥꯏꯔꯛꯈꯤꯗ꯭ꯔꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯊꯕꯛ ꯐꯕꯤ ꯏꯃꯥꯅ ꯐꯤ ꯁꯨꯕꯤꯗꯣꯏꯅꯦꯅ ꯑꯩ ꯐꯣꯟꯗꯨꯁꯨ ꯌꯥꯎꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯎꯡ ꯂꯩꯔꯝꯃꯦꯗꯅ ꯑꯍꯜ ꯌꯥꯝ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯃꯃꯥꯏ ꯃꯃꯤꯠ ꯌꯥꯝ ꯊꯛꯑꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯄꯥꯎꯒ ꯀꯩꯝꯇ ꯐꯥꯎꯔꯛꯈꯤꯗꯕꯗꯨꯗ ꯁꯥꯎꯈ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ ꯑꯃꯁꯤꯁꯨ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯦꯅ ꯁꯅꯥꯅꯨꯒꯤ ꯃꯇꯧꯒ ꯌꯦꯡ ꯉꯝꯗ꯭ꯔꯕꯅꯤ ꯑꯩ ꯅꯪ ꯐꯪꯉꯤ ꯄꯥꯎ ꯐꯥꯎꯅ ꯉꯝꯗ꯭ꯔꯦ ꯃꯨꯊꯥꯒ ꯐꯖꯅ ꯁꯥꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯅꯤꯗꯤ ꯍꯌꯦꯡꯁꯦ ꯅꯃꯥꯟꯅꯕꯒꯤ ꯃꯌꯨꯝ ꯊꯤꯔꯒ ꯂꯥꯛꯀꯦꯅ ꯈꯜꯂꯝꯃꯤꯅꯤ ꯃꯣꯏ ꯃꯌꯨꯝ ꯊꯤꯕꯩ ꯋꯥꯔꯤꯒ ꯌꯧꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅꯅꯣ ꯍꯥꯟꯅꯗꯤ ꯁꯅꯥꯅꯨꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯍꯩꯅꯗꯅ ꯌꯥꯝ ꯇꯧꯔꯝꯗꯥꯏꯅꯦ ꯍꯥꯟꯅ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯁꯅꯥꯅꯨꯅ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯔ ꯄꯥꯗ꯭ꯔꯤꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯝ ꯎꯡꯂꯒ ꯂꯩꯕꯅꯤ ꯃꯣꯏ ꯃꯥꯅꯒ ꯀꯩꯗꯧꯔꯦ ꯃꯁꯥ ꯉꯝꯗꯕꯒ ꯌꯥꯎꯔꯕ꯭ꯔꯅ ꯍꯪꯉꯛꯑꯕꯅꯤ ꯅꯣꯏꯁꯦ ꯌꯥꯝ ꯐꯠꯇꯦꯗ ꯃꯤꯁꯤꯕꯨ ꯅꯨꯡꯁꯤꯕ ꯇꯝꯁꯨ ꯇꯝꯕꯤꯔꯦ ꯑꯗꯨꯒ ꯍꯩꯔꯛꯂ ꯃꯇꯝꯗꯨꯗꯕꯨ ꯍꯦꯛꯇ ꯏꯟꯊꯣꯛꯂꯒ ꯆꯠꯈꯤ ꯉꯝꯃꯦꯕ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯑꯗꯨꯏ ꯋꯥꯗꯣ ꯍꯥꯏꯔꯤꯕ ꯅꯪꯁꯨ ꯋꯥꯍꯩꯗꯣ ꯈꯪꯂꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯏ ꯑꯩꯁꯨ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ ꯃꯥꯅ ꯁꯅꯥꯅꯨꯗ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯐꯣꯟꯒꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦꯅ ꯀꯩꯗꯧꯔꯒꯦꯕ ꯃꯥꯕꯨ ꯀꯣꯂꯦꯖꯇꯁꯨ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯥꯛꯄ ꯎꯗꯦ ꯃꯥꯕꯨ ꯀꯣꯂꯦꯖ ꯇꯝꯕ ꯇꯣꯛꯑꯕꯣ ꯑꯦꯛꯖꯥꯝ ꯇꯧꯗ꯭ꯔꯤꯉꯩ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯣ ꯍꯦꯅꯔꯤꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯔꯤ ꯆꯅꯨꯂꯦꯝꯕꯤ ꯉꯛꯅ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯅꯤ ꯀ꯭ꯋꯥ ꯀꯩꯊꯦꯜꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯂꯩꯕꯗꯣ ꯑꯗꯨꯗꯅꯤ ꯑꯜꯇꯣ ꯑꯃꯅ ꯊꯦꯡꯂꯝꯕꯅꯤ ꯃꯈꯣꯡ ꯌꯦꯠꯁꯦ ꯒꯥꯔꯤꯅ ꯅꯟꯁꯤꯟꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜ ꯈꯔ ꯂꯩꯗꯅ ꯆꯠꯄꯗ ꯁꯦꯛꯂꯝꯕꯅꯤ ꯃꯔꯥꯏꯕꯛꯁꯤꯁꯨ ꯁꯦꯒꯥꯏꯗꯅ ꯐꯣꯠꯂꯤ ꯃꯈꯨꯠ ꯑꯣꯏꯁꯤꯅ ꯁꯨꯖꯤꯟꯗꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯈꯔ ꯌꯥꯔꯨꯗ꯭ꯔꯤ ꯃꯥꯏ ꯄꯥꯎꯗꯤ ꯑꯩꯈꯣꯏ ꯑꯝꯇ ꯇꯥꯗꯦꯅ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯤꯒꯠꯂꯨꯔ ꯃꯇꯨꯡ ꯒꯥꯔꯤ ꯊꯧꯔꯤꯗꯣ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯑꯣꯏꯔꯝꯃꯤ ꯕꯣꯕꯤꯒꯤ ꯈꯨꯠ ꯈꯔꯗꯤ ꯌꯥꯎ ꯃꯥꯜꯂꯤ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏꯅꯤ ꯈꯔ ꯈꯠꯅꯩ ꯍꯥꯏ ꯑꯦꯛꯖꯥꯝꯕꯨꯗꯤ ꯃꯣꯏ ꯕꯥꯅ ꯊꯤꯜꯂꯛꯂꯒ ꯊꯥꯕꯅꯤ ꯅꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯧꯁꯨ ꯐꯔꯛ ꯑꯃ ꯇꯥꯈꯤꯗꯅ ꯀꯩꯝ ꯍꯥꯏꯅꯗ꯭ꯔꯕ ꯃꯥꯁꯨ ꯃꯈꯣꯡ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯁꯨꯝ ꯂꯥꯛꯄꯅꯤ ꯁꯅꯥꯅꯨ ꯑꯩꯈꯣꯏꯅꯤꯅꯗꯤ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦꯗꯅ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯁꯦ ꯑꯇꯣꯞꯄ ꯃꯔꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅꯔꯤꯅꯤ ꯕꯣꯕꯤꯅ ꯁꯅꯥꯅꯨꯗ ꯄ꯭ꯔꯄꯣꯁ ꯇꯧꯏ ꯁꯅꯥꯅꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯣꯏꯕꯨ ꯕꯣꯕꯤꯁꯤ ꯌꯥꯝ ꯐꯩ ꯁ꯭ꯀꯨꯜꯗꯒꯤ ꯄꯨꯜꯂꯛꯄ ꯅꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯕꯣꯕꯤꯗꯤ ꯁꯅꯥꯅꯨꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯄꯅꯤ ꯁꯅꯥꯅꯨꯅ ꯅꯥꯗꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯇꯕ ꯌꯥꯎꯔꯁꯨ ꯕꯣꯕꯤꯅ ꯁꯤꯟꯕꯤꯗꯅ ꯁꯅꯥꯅꯨꯗ ꯄꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯕꯣꯕꯤꯅ ꯁꯅꯥꯅꯨꯒꯤꯗꯃꯛꯇ ꯌꯥꯝ ꯍꯣꯠꯅꯕꯤ ꯌꯥꯝ ꯇꯧꯏ ꯁꯅꯥꯅꯨꯅꯗꯤ ꯕꯣꯕꯤꯒꯤ ꯋꯥꯈꯜ ꯈꯪꯗꯕꯅꯤꯅ ꯏꯁꯝ ꯁꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯅ ꯁꯅꯥꯅꯨꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄꯁꯤꯗꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯉꯛꯂꯤꯕ ꯕꯣꯕꯤꯁꯦ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯑꯩꯅ ꯁꯤꯗ ꯂꯩꯕ ꯀꯥꯟꯗ ꯁꯅꯥꯅꯨ ꯍꯣꯏꯗ ꯇꯣꯏꯅ ꯂꯥꯛꯏ ꯃꯥꯅ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯕꯣꯕꯤ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯦꯛꯁꯤꯗꯦꯟꯗꯨꯁꯨ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯣ ꯕꯣꯕꯤꯒꯤ ꯃꯃꯥꯟꯅꯕꯅꯤ ꯊꯥꯏꯅ ꯕꯣꯕꯤꯒ ꯍꯦꯅꯔꯤꯒ ꯐꯨꯅꯕꯗ ꯌꯥꯎꯁꯤꯜꯂꯛꯈꯤꯕ ꯃꯃꯥꯟꯅꯕꯗꯨꯅꯤ ꯍꯥꯏ ꯑꯩꯕꯨꯗꯤ ꯃꯁꯛ ꯈꯪꯗꯦ ꯍꯦꯅꯔꯤꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ ꯋꯥꯔꯤꯁꯦ ꯅꯣꯏꯅ ꯈꯪꯗꯕ ꯃꯅꯨꯡꯗ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯅꯣꯏꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕꯗꯨꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ
Chanu lembina namanamana accident thokduna leiramgani haidi khoina kamai khangdoino pausu phaungnaba ngamdabaga sananuna wakhang nungaidana kappaga aidi tokpham khangdadana hayeng thiba sasi hainaramini adugadi phut phaujilaklaga tungda lepaga leirambaduda aidi yam ngaure thamoi anina masuk nungsinaraga hekta lamna kiba ngamgadaba natteda Chanu lembi kariguma maning singlaktuna ado nangbo exam loiraga kaino ma haige hairamdaina aidi kawkraboi khalaga nangdi yamna ningsinglamina sum nangna yamluna haibaduda haidaba yadaba wani kaina haibaduda ningsingbirakpani nahan kaidi ningsingbu natte sananogi matau ubudane aisu wakhal gamta thoktrabani ngasi noi lakpasida aisu khangning ningsing leiba Sananugi Henrygana nungsinarib marise yam chesinakri Henry nasu hospital da leiringai amadi exam thaba lakpadasu Sananubu yam toina hangsai mana soidana kawramlani madi ma laktrabanina soidana harauramgani haidana yam hai adubu ngasidi Sananu nasu Henry bu sukimadi nungsisi haibai khanglai moyani gi nungsinabaga nangna haidi waduga kaida manage Moyani na kudamni ay na haiduri wasige. Moyani gi nungsina mataw se ubada ay susum nupi makoining mahitare. Chanu lembisu kangsinadaba saraga. Adu hoiraga na nangi wasya aikoi department dagi nupi masembiu sinini ha. Aikoi college ta tamliba nupi se. Nanga sanano ga mangairi ay na phajana munna khangnaraga wari sanari se. Aduna idi nangba yam nungsi. Chanu lembi ngakna. Asengwaini Chanu ay nangbu yam nungsi khanjarakpasu yam kuire sigi wasi hainam hotnabada matam yamna sangkrabani Chanu lembisu man hairakadra khanba wadu hek hairakpaduda masadu ithak thakatna haifam tawpham khangdana ado pau di kamai phaunani ai phone do yarabani horendagi pau dum phaunaba yare aduga Henry gi budi number dagi phone dagi pulap silabani Chanu lembi masadu thakatna adoidi akoi sangkragi mamsumam sile Sanano wari lorabu changase thengi changase Henry na ai horen number amadagi message tharage changogo mama nabi anidu makut samnaduna harau harau punna chatminakre Henry ga Victor ga su nokmi sangkri bani du de yengduna le phauri